ꯃꯌꯥꯝ ꯉꯁꯤ ꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡ ꯚꯦꯜꯍꯥꯂꯥꯒꯤ एपिसोड 15 अदु पुदु लाक्चरे ममांगी एपिसोड सिंगदु येंगबिदबा यावरगदी सोयदना येंगबियु वारीसी मपुंग फाना बाप ताहानबगिदमक हाइजबने अइखोइना ममांगी एपिसोडगी खंखरे इंग्लैंड लोमदना रानी इमाना गोडविनगी मरमदा थिगतपे याबा थिगतलुरबसु गोडविनना सिंगबा हेनबदगी सखी ओइबा याबा पोट अमता फंगदबदगी उपाय लैखिद्रबनी निंगथौकनुचु डेनमार्कदगी लंदनदा मुक हलक्तुना मफमसिदा थोखरिबा थौदोकसिंगसि लोइना तारबा मतुंग गोडविनदा मचनुपिगी मचागी तासी लुहोंगलगनी हाइदुना लाउथोखरबनी गीतानाचु गोडविनगी मरमदा रानी इमादा वारी लिरकपदगी गोडविनना सिलमलिबा सांगलबा प्लान असि रानी इमानादी भाव खरा ताखरबनी फ्रेडिसना लैरिबा योम्सब्रोक रोमदना सीख्रे हाइना लौनरुरबा फ्रेडिसना अमु हलक्तुना मचागीदमक हेरिक फाइट तौबदा मयामसिनाचु फ्रेडिसता सपोर्ट तौरकपदगी हेरिकबु मयाम चंगदना नुंगना थोमततुना हातोखरबनी अदुगा फ्रेडिसपुना मफमसिकी लुचिंगबी ओइहनखरे अदुबु फ्रेडिसकी मतेंग पांगोबा यूरिंदरबुदी दंदी ओइना इसिंग याइदा मखुद कक्थतुना थंबिरमलबनी हेरल होय लिफ होइना लैरिबा कॉन्स्टेलिनोपलगी खोंचत असिदना मखोय मतम कुइना सुम लोइनरकपदगी अपाम नुंसीबा फाउनरक्तुना लंबा लंबा नुंसिनखरे मसिदा मसा मसागी पुंसीसी मखाताना सांगना हिंगबा पामकपदगी खोंचतसि मखाताना हेरलना चचे हाबदा मयामसिना याखिद्रबनी हेरलसु लिलीफना nganगakpa amadi एलेनागी वारी तारुबदगी महाकी पांडमजे थादोक्तुना मयांगी पुंसीजिबु नुंसीबा फावरक्तुना पोरक्खिबा फिरोन खुदिमक हिसि अरुंबा हंदनबगिदमक लंगथोखरबनी अदुगा मखोय मयाम पुन्ना खोंचतसि मखा ताबा ओइना खुदोंग थिनिंगाय ओरबा वाटरफॉल अदुदा दाव येंगबिदा थौदखरे मसिगी मखा एपिसोड 15 असिगी अहानबा सिन असिदा मफमसिदगी दुमक हौरे हौजिक सिनसिगी अहानबदा लीफसि इसिंग मनुंगसिदा लेरमली मखोइति याम वांगना तारकपा मरमना याम लूना लुपथखिबदगी लीफसि पाहेता फावगतपा ngamdre अदुबु माना अरैबि थादुना इसिंग मथक्सिदा फावगलगली अदुबु मखोइगी मपांग लाकमिनखिबा मिसिंगदो अमता उदबदगी लीफसि मिसिंगदु थीनबगिदमक अबु लुपथखरे सोमदना हेरल सिंगसिना ताउथरकपदगी जगा अमदा थुंगदुना मथनदा लीफ होइबु कौदुना कोइथि थीरी महानासु मखोइगी जहासिना लैराइ मपान अमदा येसनदुना लैबसि उरे मसिदा हेरल जो खोंलै थुना चेनसनदुना येंगलुबदा हिसिगी मनाक्ता मेरियम खत्ता लेरमली लीफना मेरियम अतैदि काय कायदा चखरे नंगे सोपन नंगदबर हाइदुना हंगली मेरियमना मसासी इथक थगतना होय कैसुबुदी तौद्रब माले अतैदि अमता थेंगनद्रे हाइरी हेरलनासु मेरियमबु कंफानसिदा थांगत पीखरे सोमदना लीफसु इसिंगसिदा लुप-लुपतुना थीबदा बाटुगा नुंसिनरिबा नुपीदुदी फंगरे अतैदि मफमसिदा अमता थीबा फंगरे मखोइगी लोंगदुना लैरिबा हिसिदना मेरियमसु महाकी बेगतगी महाकीदमक सेमदुना थमलबा हु मकुप यावरबा लीक असे लौथोकजरी अदुगा हेरलदसु हिसे अखोइना चिंखतके हारबदी थौरी खरा दरकार ओइगनी हाइरी हेरलनासु थौरी खरा लौथोक्तुना थौरांग कन्ना तौदुना लैरी तंजासिदा सगोन तोंबा मियोय खरा लाकपसि उरे हेरलना मेरियम लाक्लिबसि पेसिनिक आइबा कांगुदुनी नंग पाक्थदुना लोतुना लैयु अइ मखोइगा वारी सादुना येंगे हाइरी हेरलना लाक्लिबा पेसिनिक सिंगसिदा मसादा अकीबा मता फावदबा सादुना अइगी मिंगना हेरल सिगरसन कौई नॉर्वेगी राजकुमारनी अदुगा नोगोरोदकी निंगथौ यारोस्लावतु अइगी ककानी हेरलगी मरोनसे खंगबनी पामना चंगछलक्तुना मफमसिदा लुचिंगदुना लाक्लिबा निपासिदा मखोइगी मरोनदा हेरलना हारिबसि आथ्रा हंदुना तागली लुचिंगबा निपासिनाछु हेरलना खंगदबा मरोन अमा लोली लोन फावबा लानमीसिना हेरलदा महाकना हारिबसि नंग खंगलबरा नॉर्वेगी राजकुमार नंगसि याम पंगबा मी ओरमगनी हाइरी मरमदी जगा असिदा चंगछलक्पगिदमक हाइरी हेरलना मदुसिंगदु ओरबसु हौजी अई नखोइगी नमांगदा लेपतुना लैरिबसिदी निपासिना नंगना पुदुना चटके होनरमलिबसि करिनो हादुना हंगली हेरलना मिनाय खरा पुदुना लाकपनी अदुबु लाइबक थिबा थौदो अमदा सिंगदा लोइना लुखरे हाइजल्ली मसिदगी लानमी सिंगसिनासु हिसिदा चंगसनदुना चेक तौनबा तौखरे हेरलदी हिसिदा मेरेमबु लोतुना लेहौबनिना मथा याम सारे अदुबु होजिक पेसिनिक अनिसिना हिसिदा चंगसनदुना येंगबदा मेरेमदी मफमसिदा लेरमद्रे हेरलसु अंगकपा मफावरी मेरेमदी सोमदा हिसिदा यावरिबा उपुसिंगसिदा लोतुना लैरी चेक तौरिबा कांगुसिना मेरियमना लोतुना लैरिबा थोंग असे हेक हांगथोके तौरपगा हेरलना सोमदा लौसिंग अमा तौदुना लुचिंगबा निपासिदा मरै तौसलगली होजिक सोमदा हेरलगा मरै तौनादुना लांगकपसिदा हिसिदा चेक तौरमलिबनि पेसिनिक अनिसिसु मेरियमना लोतुना लैरिबा थोंग असे हांगथोअमदबि थोरगले हेरलना लाक्लिबा लुचिंगबासिदा मेरियमबु कन्नबगिदमा करेमनादुना नखोइगिसे अइंगोंदा कीरिबरा अइना ताबददि नखोइ पेसिनिक सिंगसि कनामता कीदि हाइना ताइ नखोइना ngasi तौरिबा मोंगसिना करिनो ओइ लोन फावरिबनि पा नखोइगी लुचिंगबासिदा हायु अइसि इचम चंबा मी नते ममन याम यामबा मीनी नखोइगी सदारदुनासु अइबु मसक फजना खंगलबदी नखोइ लोइना ngakतुना नकोकता नखुद हावकनी मसिदगी लानमी अनिसिनसु हेरलसे नमसनदुना फाखरे लुचिंगबा निपासिनासु मखोइगी ओइबा मरोन अमा लोनदुना हेरलदा पुन्ना नोक्सलगली लोन फावरिबा निपासिना महाकना होजिक हारिबसि नंजे अइखोइना पुदुना चटपा तारे मफमदु यौरगा नंसि खयाम ngang सकपा हइबा मीनो हाबदु येंगबा तारे हाइरी मसिदगी हेरलसे मंगकता थौरी थुबजनदुना पुदुना चटखरे सोमदना जगा अमदा किसानगा एलिनागना कोरियासे इसिंग मनुंगदगी यान मांगदुना चिंखलगली कोरियासे होजिक मयादगी इसिंग मयाम ओथोरक्तुना यान लागले तंजासिदा बाटुसु नुपी अमगा पुन्ना लाकमिनरी किसानना
ꯕꯥꯇꯨ ꯅꯪ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯥꯇꯨꯅ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯔꯤ ꯁꯣꯝꯗꯁꯨ ꯃꯐꯝꯁꯤꯗ ꯂꯤꯐꯅ ꯕꯥꯇꯨꯒ ꯅꯨꯡꯁꯤꯅꯔꯤꯕ ꯗꯣꯟꯁꯦ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯤꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯕꯥꯇꯨꯁꯨ ꯗꯣꯟ ꯎꯖꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯂꯤꯐꯅ ꯃꯌꯥꯝꯗ ꯍꯦꯔꯜ ꯍꯣꯏ ꯃꯦꯔꯤꯝ ꯍꯣꯏꯗꯤ ꯊꯦꯡꯅꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯤꯅꯥꯅꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯤꯐꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯔꯦꯟ ꯃꯔꯤꯟꯁꯤꯗ ꯈꯣꯡꯆꯠꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯗꯨꯁꯨ ꯊꯤꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯄꯦꯁꯦꯅꯤꯛꯁꯤꯡꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯄꯥꯟꯁꯤꯗꯁꯨ ꯃꯦꯔꯤꯌꯝꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯂꯤꯐꯅ ꯎꯔꯦ ꯂꯤꯐꯅ ꯃꯁꯤꯕꯨ ꯄꯥꯏꯈꯠꯇꯨꯅ ꯃꯦꯔꯤꯌꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯕꯒꯣꯔꯣꯗ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯂꯥꯐꯅ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯈꯪ ꯑꯍꯩ ꯈꯔꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯣꯂꯥꯐꯅ ꯅꯤꯄꯥ ꯑꯃꯗ ꯖꯣꯟꯁ ꯚꯥꯏꯀꯤꯡꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅꯣꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯉꯁꯤ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯀꯥꯏꯗꯅꯣꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛꯖꯦꯛꯂꯤ ꯂꯩꯐꯝꯗꯨꯅꯤ ꯅꯤꯄꯥꯁꯤꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯈꯣꯏꯁꯤ ꯑꯥꯏꯁꯂꯦꯟꯒ ꯅꯛꯅꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯖꯣꯟꯁꯕꯣꯛ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯃꯦꯞꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯒꯤ ꯖꯒꯥꯁꯤꯗ ꯃꯐꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯃꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯞꯇꯥ ꯀꯌꯥ ꯆꯪꯅ ꯁꯃꯨꯗ꯭ꯔꯁꯦ ꯀꯣꯏꯊꯧ ꯊꯧꯔꯕꯁꯨ ꯃꯈꯣꯏꯕꯨ ꯊꯤꯕ ꯉꯝꯂꯣꯏ ꯅꯤꯄꯥꯁꯤꯅ ꯍꯞꯇꯥ ꯈꯛꯇ ꯅꯠꯇꯦ ꯊꯥ ꯀꯌꯥ ꯆꯠꯂꯕꯁꯨ ꯊꯤꯕ ꯐꯪꯗꯕ ꯌꯥꯏ ꯖꯣꯟꯁꯕꯣꯛ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕꯁꯤ ꯂꯥꯞꯅ ꯌꯦꯡꯂꯕꯁꯨ ꯅꯛꯅ ꯌꯦꯡꯂꯕꯁꯨ ꯎꯕ ꯉꯝꯗꯕꯁꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯁꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯣꯂꯥꯐꯀꯤ ꯃꯅꯥꯏꯁꯤꯅ ꯃꯐꯝꯗꯨꯒꯤ ꯏꯁꯤꯡꯗꯨꯒꯤ ꯃꯔꯝꯗꯗꯤ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯖꯒꯥꯗꯨ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯏꯁꯤꯡ ꯃꯊꯛꯇꯗꯤ ꯎꯕ ꯉꯝꯗꯕ ꯅꯨꯡꯖꯥꯎ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯂꯝꯕꯤ ꯈꯪꯗꯕꯤ ꯊꯧꯖꯜꯂꯨꯔꯒꯗꯤ ꯍꯤꯁꯤꯡ ꯑꯃꯗꯤ ꯖꯍꯥꯖꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯏꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯗꯨꯅ ꯆꯪꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯗꯥꯎ ꯌꯥꯗꯨꯅ ꯖꯣꯟꯁꯕꯣꯛ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨ ꯊꯦꯡꯅꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯃꯔꯝꯗꯤ ꯃꯐꯝꯗꯨꯁꯨ ꯑꯩꯅ ꯃꯦꯞꯇ ꯍꯥꯞꯆꯟꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗꯨ ꯑꯃꯗꯤ ꯖꯣꯟꯁꯕꯣꯛ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨ ꯊꯦꯡꯅꯔꯕꯗꯤ ꯃꯐꯝꯗꯨ ꯅꯪꯅ ꯃꯦꯞꯁꯤꯗ ꯍꯥꯞꯄꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯝꯂꯗꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯒꯤ ꯂꯣꯡꯗꯨꯅ ꯂꯩꯔꯤꯕ ꯍꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯦꯔꯤꯌꯝꯁꯤ ꯃꯊꯟꯇ ꯍꯤꯁꯤ ꯆꯤꯡꯈꯠꯄꯗ ꯁꯤꯖꯤꯟꯅꯅꯕ ꯍꯦꯔꯜꯅ ꯄꯤꯔꯝꯂꯤꯕ ꯊꯧꯔꯤꯁꯤ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯂꯤꯐ ꯍꯣꯏꯁꯨ ꯂꯥꯛꯂꯤ ꯃꯦꯔꯤꯌꯝꯁꯨ ꯂꯤꯐ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯖꯔꯤ ꯂꯤꯐꯅ ꯅꯪꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯦꯔꯤꯌꯝꯅ ꯍꯣꯏ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯦꯁꯦꯅꯤꯛꯁꯤꯡꯅ ꯍꯦꯔꯜꯕꯨ ꯃꯐꯝꯁꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯦꯔꯜꯅꯁꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯨꯔꯤꯌꯥꯅ ꯃꯈꯣꯏꯗꯨ ꯀꯔꯝꯕ ꯃꯆꯨꯒꯤ ꯐꯤꯔꯣꯟꯁꯤꯡ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯦꯔꯤꯌꯝꯅ ꯑꯉꯥꯡꯕꯒ ꯑꯉꯧꯕꯒ ꯂꯥꯡꯕ ꯁꯦꯠꯂꯤ ꯍꯥꯏꯔꯤ ꯂꯤꯐꯅ ꯀꯣꯔꯤꯌꯥꯗ ꯅꯪꯅ ꯐꯤꯔꯣꯟ ꯃꯆꯨ ꯍꯪꯉꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯣꯔꯤꯌꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯥꯟꯒꯤ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯦ ꯈꯥꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤ ꯀꯤꯁꯥꯟꯅ ꯃꯦꯔꯤꯌꯝꯗ ꯀꯦꯠꯂꯤꯟꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯦꯔꯤꯌꯝꯅ ꯀꯦꯠꯂꯤꯟꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯔꯤ ꯀꯤꯁꯥꯟꯁꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯀꯦꯠꯂꯤꯟꯁꯤ ꯊꯤꯕ ꯐꯪꯗꯕꯁꯤꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯀꯦꯠꯂꯤꯟꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯂꯤꯐꯅ ꯕꯥꯇꯨ ꯍꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯥꯇꯨꯅ ꯍꯥꯟꯅ ꯏꯟꯈꯠꯇꯨꯅ ꯌꯦꯡꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯂꯤꯐꯅ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯌꯦꯞꯁꯟꯗꯨꯅ ꯃꯦꯔꯤꯌꯝ ꯅꯪꯅ ꯁꯤꯟꯗꯨꯅ ꯍꯤꯁꯤ ꯏꯟꯈꯠꯄ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯥ ꯃꯦꯔꯤꯌꯝꯅꯁꯨ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯤꯁꯤ ꯏꯁꯤꯡꯗ ꯄꯨꯊꯅꯕ ꯇꯧꯔꯝꯃꯨ ꯑꯩ ꯍꯦꯔꯜꯕꯨ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯦ ꯀꯤꯁꯥꯟꯅ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯍꯦꯔꯜ ꯊꯤꯕꯗꯨ ꯆꯠꯄ ꯌꯥꯎꯒꯦ ꯍꯥꯏꯔꯤ ꯂꯤꯐꯅ ꯃꯗꯨ ꯌꯥꯔꯣꯏ ꯀꯤꯁꯥꯟ ꯍꯤꯁꯤ ꯏꯟꯈꯠꯄꯗ ꯅꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ ꯑꯦꯂꯤꯅꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯀꯣꯔꯤꯌꯥꯅꯁꯨ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯠꯄ ꯌꯥꯎꯒꯦ ꯃꯐꯝꯁꯤꯒꯤ ꯂꯝꯕꯤꯁꯤꯡꯁꯤ ꯑꯩ ꯈꯛꯇꯅ ꯈꯪꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯥꯎꯗꯅ ꯅꯣꯏꯅ ꯍꯦꯔꯜꯕꯨ ꯊꯤꯕ ꯐꯪꯂꯣꯏ ꯃꯦꯔꯤꯌꯝꯅꯁꯨ ꯃꯍꯥꯛꯀꯤ ꯁꯤꯖꯤꯟꯅꯅꯕ ꯊꯝꯂꯤꯕ ꯍꯨꯒꯤ ꯄꯥꯎꯗꯔ ꯌꯥꯎꯔꯕ ꯂꯤꯛ ꯑꯁꯤ ꯀꯣꯔꯤꯌꯥꯗ ꯁꯤꯟꯅꯔꯤ ꯀꯣꯔꯤꯌꯥ ꯃꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯇꯝꯃꯨ ꯍꯥꯏꯔꯤ ꯀꯣꯔꯤꯌꯥꯅ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯦꯔꯤꯌꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯠꯁꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅꯤ ꯃꯁꯤꯕꯨ ꯅꯪꯅ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯇꯩꯁꯤꯁꯨ ꯍꯧꯖꯤꯛ ꯂꯤꯐꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯤꯗ ꯕꯥꯇꯨꯒ ꯅꯨꯡꯁꯤꯅꯔꯤꯕ ꯗꯣꯟ ꯍꯣꯏꯁꯨ ꯌꯥꯎꯔꯛꯂꯒꯅꯤ ꯍꯥꯏꯔꯤ ꯕꯥꯇꯨꯅ ꯗꯣꯟꯗ ꯊꯥꯡ ꯑꯃ ꯄꯤꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯧ ꯑꯗꯨꯒ ꯍꯟꯕ ꯂꯩꯇꯅ ꯁꯥꯒꯨꯝꯅ ꯂꯥꯟꯊꯦꯡꯅꯧ ꯍꯥꯏꯔꯤ ꯂꯤꯐꯁꯨ ꯃꯦꯔꯤꯌꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯀꯣꯔꯤꯌꯥ ꯍꯣꯏ ꯑꯦꯂꯤꯅꯥ ꯍꯣꯏꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯐꯝꯁꯤꯗꯅ ꯃꯦꯔꯤꯌꯝꯒ ꯀꯤꯁꯥꯟꯒ ꯕꯥꯇꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯍꯦꯔꯜꯁꯤ ꯄꯦꯁꯦꯅꯤꯛꯁꯤꯡꯁꯤꯅ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯖꯤꯟꯗꯨꯅ ꯀꯦꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯀꯦꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯍꯦꯔꯜꯁꯤ ꯁꯒꯣꯜꯁꯤ ꯌꯥꯡꯅ ꯊꯧꯖꯤꯟꯗꯨꯅ ꯂꯩꯕꯥꯛꯇ ꯁꯣꯔ ꯆꯤꯡꯗꯨꯅ ꯄꯨꯁꯜꯂꯤ ꯃꯐꯝꯁꯤꯒꯤ ꯈꯥꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯥꯗꯥꯔꯁꯤꯁꯨ ꯊꯣꯛꯂꯛꯂꯦ ꯉꯁꯥꯏ ꯍꯦꯔꯜꯕꯨ ꯐꯥꯕ ꯂꯥꯛꯈꯤꯕ ꯂꯨꯆꯤꯡꯕ ꯅꯤꯄꯥꯁꯤꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯅꯤꯄꯥ ꯑꯁꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯍꯥꯏꯖꯔꯦ ꯍꯥꯏꯔꯤ ꯁꯥꯗꯥꯔꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯨꯡꯁꯤꯗ ꯄꯨꯁꯜꯂꯛꯂꯣ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯔꯁꯤ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯦꯔꯤꯌꯝ ꯍꯣꯏꯁꯨ ꯖꯍꯥꯖꯁꯤ ꯆꯩꯗꯨꯅ ꯂꯩꯔꯤꯕꯁꯤ ꯆꯨꯝꯅ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯧꯁꯤꯡ ꯑꯃ ꯁꯤꯟꯅꯗꯨꯅ ꯊꯧꯔꯤꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯖꯍꯥꯖꯁꯤ ꯆꯤꯡꯈꯠꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯕꯥꯇꯨꯅ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯅ ꯖꯍꯥꯖꯁꯤ ꯆꯤꯡꯈꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯃꯁꯤ ꯆꯤꯡꯈꯠꯄꯗ ꯃꯤ 10 ꯃꯨꯛꯇꯤ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯦꯔꯤꯌꯝꯅ
ꯑꯩꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯗꯗꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯁꯤꯅ ꯀꯥꯐꯤ ꯇꯥꯔꯕꯅꯤ ꯊꯧꯔꯤꯗꯨꯗ ꯆꯤꯡ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯕꯥꯇꯨꯒ ꯀꯤꯁꯥꯟꯒꯁꯨ ꯑꯔꯩꯕꯤ ꯄꯥꯡꯒꯟ ꯄꯨꯊꯣꯛꯇꯨꯅ ꯊꯧꯔꯤꯁꯤ ꯀꯟꯅ ꯆꯤꯡꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯍꯤꯁꯤ ꯆꯨꯝꯈꯠꯄ ꯉꯝꯂꯦ ꯕꯥꯇꯨꯒ ꯀꯤꯁꯥꯟꯒꯁꯨ ꯍꯔꯥꯎꯖꯔꯤ ꯃꯦꯔꯤꯌꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯤꯁꯤ ꯑꯔꯨꯕ ꯏꯁꯤꯡꯗ ꯏꯟꯊꯅꯕ ꯇꯧꯔꯒꯗꯕꯅꯤ ꯊꯕꯛꯁꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤ ꯕꯥꯇꯨꯒ ꯀꯤꯁꯥꯟꯒꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯔꯤꯌꯝꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯀꯤꯁꯥꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯍꯤꯡꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯀꯦꯊꯂꯤꯟꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯊꯣꯔꯛꯂꯤ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯈꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯤꯁꯤꯅ ꯅꯟꯁꯟꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯀꯤꯁꯥꯟꯁꯨ ꯒꯦꯠꯂꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯎꯕꯗ ꯆꯦꯟꯁꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯡꯈꯠꯇꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯕꯥꯇꯨꯒ ꯃꯦꯔꯤꯌꯝꯒꯁꯨ ꯀꯤꯁꯥꯟꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯦꯠꯂꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯖꯒꯥ ꯑꯃꯗ ꯂꯩꯔꯣꯟ ꯆꯟꯕꯤꯈ꯭ꯔꯦ ꯀꯤꯁꯥꯟꯅ ꯒꯦꯠꯂꯤꯟꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯑꯃꯠꯇ ꯍꯥꯏꯕ ꯍꯩꯇꯦ ꯃꯦꯔꯤꯌꯝꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯤꯁꯥꯟ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯀꯦꯠꯂꯤꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯐꯣꯡꯗꯣꯛꯎ ꯀꯤꯁꯥꯟꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯀꯦꯠꯂꯤꯟꯒ ꯄꯨꯜꯂꯤꯉꯩ ꯑꯐꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯉꯛꯈꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕꯒꯤ ꯃꯔꯝꯁꯨ ꯈꯪꯖꯔꯛꯈꯤ ꯃꯍꯥꯛꯇꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯛꯄꯤꯔꯝꯕꯅꯤ ꯍꯥꯏꯔꯤ ꯃꯦꯔꯤꯌꯝꯅꯁꯨ ꯀꯤꯁꯥꯟ ꯅꯪꯁꯨ ꯃꯕꯨꯛ ꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯅ ꯅꯈꯣꯏ ꯑꯅꯤ ꯊꯦꯡꯅꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯁꯣꯝꯗꯅ ꯂꯤꯐ ꯑꯃꯗꯤ ꯀꯣꯔꯤꯌꯥ ꯍꯣꯏꯁꯤ ꯍꯦꯔꯜꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯀꯣꯔꯤꯌꯥꯅ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯦꯁꯦꯅꯤꯛꯁꯤꯡꯅ ꯂꯩꯔꯤꯕ ꯀꯦꯝꯁꯤꯗ ꯅꯛꯁꯜꯂꯛꯂꯤ ꯀꯦꯝꯁꯤꯗꯅ ꯍꯦꯔꯜꯁꯤ ꯃꯈꯨꯠ ꯄꯨꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯗꯥꯔꯁꯤꯅ ꯋꯥꯍꯪ ꯄꯥꯡ ꯈꯔ ꯇꯧꯔꯤ ꯁꯔꯗꯥꯔꯁꯤꯅ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯣꯔꯋꯦꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯖꯩ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯤ ꯁꯔꯗꯥꯔꯅ ꯑꯗꯨꯒ ꯅꯪ ꯃꯤꯅꯥꯏꯁꯤꯡꯕꯨ ꯂꯣꯏꯕ ꯃꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯦꯔꯜꯅ ꯃꯥꯅꯤ ꯑꯩ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯗꯕꯗꯒꯤ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯁꯔꯗꯥꯔꯁꯤꯅ ꯀꯔꯦꯝꯅꯔꯛꯇꯨꯅ ꯍꯤ ꯑꯃꯗ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪ ꯈꯛꯇ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯆꯠꯂꯤꯕ ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯅꯣꯛꯁꯜꯂꯛꯂꯤ ꯃꯌꯥꯝꯁꯤꯁꯨ ꯍꯦꯔꯜꯗ ꯂꯣꯏꯅ ꯅꯣꯛꯁꯟꯕꯤꯔꯛꯑꯦ ꯁꯔꯗꯥꯔꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯦꯡꯒꯦꯟꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯛ ꯑꯃ ꯃꯈꯣꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯈꯟꯖꯗꯨꯅ ꯖꯒꯥ ꯑꯁꯤꯗ ꯂꯤꯈꯠꯅꯕ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯍꯥꯠ ꯍꯥꯠꯀꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯔꯨ ꯃꯀꯣꯛꯁꯤꯡꯁꯤ ꯍꯦꯔꯜꯗ ꯎꯠꯁꯜꯂꯛꯂꯤ ꯃꯁꯤꯗ ꯁꯔꯗꯥꯔꯁꯤꯅ ꯕꯤꯔꯥꯡꯒꯦꯟ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯗ ꯍꯦꯔꯜ ꯍꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯂꯨꯠ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯀꯥꯡꯕꯨ ꯑꯗꯨꯕꯨꯅꯤ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯤꯔꯌꯥꯡꯒꯟ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯗꯨ ꯅꯠꯇꯦ ꯑꯩꯗꯤ ꯕꯥꯏꯀꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯃꯀꯣꯛꯀꯤ ꯁꯔꯨꯁꯤꯡꯁꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯔꯗꯥꯔꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯪꯗꯤ ꯃꯗꯨꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯃꯔꯝꯗꯤ ꯅꯈꯣꯏꯁꯤ ꯑꯁꯦꯡꯕ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯔꯗꯥꯔꯁꯤꯅ ꯁꯥꯎꯔꯛꯇꯨꯅ ꯊꯥꯡ ꯁꯠꯇꯣꯛꯂꯒ ꯍꯦꯔꯜꯒꯤ ꯃꯉꯛꯁꯝꯁꯤꯗ ꯊꯝꯈ꯭ꯔꯦ ꯍꯦꯔꯜꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯃꯤꯗꯤ ꯍꯥꯠꯄ ꯌꯥꯝꯅ ꯂꯥꯏꯕꯅꯤ ꯑꯗꯨꯕꯨ ꯐꯥꯏꯠ ꯇꯧꯔꯒ ꯍꯥꯠꯄꯒꯤꯗꯃꯛꯇꯗꯤ ꯅꯊꯧꯅꯥ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯕꯗ ꯅꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯅꯤꯄꯥ ꯊꯣꯛꯄ ꯊꯧꯅꯥ ꯂꯩꯕꯁꯤ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨꯝ ꯎꯔꯤ ꯁꯔꯗꯥꯔꯁꯤꯅ ꯍꯦꯔꯜꯒꯤ ꯃꯉꯛꯁꯝꯁꯤda ꯈꯔ ꯂꯦꯟꯊꯜꯂꯛꯇꯨꯅ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯕꯨ ꯄꯥꯡꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯍꯦꯔꯜꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯠꯅ ꯎꯔꯤꯕꯁꯤꯒꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯪꯂꯦ ꯅꯈꯣꯏ ꯄꯦꯁꯦꯅꯤꯛꯁꯤꯡꯅ ꯁꯥꯊꯤ ꯍꯥꯏꯔꯤꯕꯁꯤ ꯃꯤꯕꯨ ꯄꯨꯟꯗꯨꯅ ꯈꯨꯠ ꯍꯟꯕ ꯉꯝꯗꯕ ꯃꯤꯗ ꯁꯥꯊꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯅꯈꯣꯏꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕ ꯂꯩꯔꯕꯁꯨ ꯃꯤꯗꯨ ꯍꯥꯟꯅ ꯂꯥꯛꯅꯗꯨꯅ ꯐꯥꯏꯠ ꯑꯗꯨ ꯉꯝꯅꯕꯒꯤꯗꯃꯛ ꯍꯥꯟꯅ ꯁꯣꯟꯊꯍꯟꯕꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩ ꯑꯩ ꯈꯪꯉꯤ ꯁꯔꯗꯥꯔꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯋꯥꯔꯤꯌꯔꯁꯤꯡꯕꯨ ꯃꯁꯥ ꯁꯣꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯑꯅꯧ ꯑꯅꯧꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯅꯉꯣꯟꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯤꯐ ꯍꯣꯏꯁꯤ ꯍꯦꯔꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯦꯝꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯛꯂꯤ ꯀꯣꯔꯤꯌꯥꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯩ ꯊꯥꯕꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯦ ꯂꯤꯐꯅ ꯃꯥꯡꯗ ꯌꯦꯂꯣ ꯀꯂꯔ ꯑꯣꯏꯕ ꯀꯦꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯤ ꯀꯣꯔꯤꯌꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯦꯔꯜꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯒꯅꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤ ꯈꯥꯟꯒꯤ ꯖꯒꯥ ꯅꯠꯇꯦ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯥꯟꯅ ꯂꯩꯔꯝꯒꯗꯕ ꯑꯆꯧꯕ ꯀꯦꯝ ꯑꯃꯗꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯤꯅꯥꯅ ꯍꯣꯏ ꯎꯕꯨꯗꯤ ꯎꯏ ꯑꯗꯨꯕꯨ ꯃꯐꯝꯁꯤꯒ ꯈꯔ ꯂꯥꯞꯅꯅꯗꯤ ꯂꯩ ꯍꯥꯏꯔꯤ ꯂꯤꯐꯅ ꯑꯦꯂꯤꯅꯥ ꯍꯣꯏꯗ ꯑꯩꯒ ꯀꯣꯔꯤꯌꯥꯒ ꯃꯐꯝꯁꯤꯒꯤ ꯁꯔꯗꯥꯔꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯆꯪꯂꯒꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯒꯣꯜ ꯂꯧꯕ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯊꯤꯔꯛꯂꯒꯅꯤ ꯍꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯦꯂꯤꯅꯥꯅ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯗꯅ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯤ ꯀꯣꯔꯤꯌꯥꯅ ꯃꯐꯝꯁꯤꯒꯤ ꯁꯔꯗꯥꯔꯗꯨꯅ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯥꯟꯗ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯑꯁꯤ ꯌꯧꯈ꯭ꯔꯒꯅꯤ ꯏꯌꯥꯝꯕ ꯈꯥꯟꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯍꯥꯏꯔꯤ ꯂꯤꯐꯅ ꯑꯦꯂꯤꯅꯥꯗ ꯑꯦꯂꯤꯅꯥ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯃꯁꯤ ꯅꯠꯇꯅ ꯅꯈꯣꯏꯗ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯂꯤꯐꯅ ꯀꯣꯔꯤꯌꯥꯁꯤ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯦꯂꯤꯅꯥꯁꯨ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜꯁꯤ ꯃꯐꯝꯁꯤꯒꯤ ꯁꯔꯗꯥꯔꯁꯤꯅ
ꯃꯊꯕꯥꯛꯀꯤ ꯐꯨꯔꯤꯠꯁꯦ ꯐꯛꯀꯥꯏꯗꯨꯅ ꯃꯔꯤꯟ ꯌꯦꯡꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯄꯥ ꯑꯃꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯦꯔꯜꯗ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯌꯥꯗ ꯎ ꯃꯇꯦꯛ ꯑꯃ ꯏꯟꯁꯤꯜꯂꯛꯂꯤ ꯍꯦꯔꯜꯅꯁꯨ ꯃꯁꯤꯕꯨ ꯑꯃꯨꯛ ꯑꯣꯠꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜꯒꯤ ꯃꯊꯕꯥꯛꯇ ꯃꯆꯤꯟ ꯇꯨꯝꯕ ꯃꯆꯤ ꯄꯥꯟꯕ ꯌꯣꯠꯆꯩꯁꯤ ꯂꯦꯡꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯠꯇ ꯇꯧꯗꯕꯤ ꯆꯩꯅꯥꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯍꯦꯔꯜꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯁꯤꯗ ꯃꯈꯣꯏꯒꯤ ꯁꯔꯗꯥꯔꯁꯤꯁꯨ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯂꯤ ꯍꯦꯔꯜꯁꯨ ꯎꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯆꯩꯅꯥꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯌꯣꯠꯆꯩꯁꯤ ꯊꯤꯡꯖꯤꯜ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯧꯔꯤ ꯑꯃꯅ ꯑꯃꯨꯛ ꯀꯣꯠꯁꯜꯂꯛꯂꯤ ꯑꯗꯨꯒ ꯆꯤꯡꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤ ꯐꯥꯎꯕ ꯍꯦꯔꯜ ꯆꯩꯅꯥ ꯑꯁꯤ ꯂꯥꯎ ꯈꯣꯡꯕ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯂꯤ ꯃꯌꯥꯝꯁꯤꯁꯨ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯂꯤꯐꯀ ꯀꯣꯔꯤꯌꯥꯒꯁꯤ ꯍꯦꯔꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯦꯝ ꯃꯅꯥꯛꯁꯤꯗ ꯁꯨꯝ ꯆꯪꯁꯜꯂꯛꯂꯤ ꯀꯣꯔꯤꯌꯥꯅ ꯂꯤꯐ ꯉꯥꯛꯇ ꯉꯥꯏꯈꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯁꯛ ꯑꯃ ꯁꯛꯑꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯥꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ ꯈꯪꯂꯕꯗꯤ ꯅꯪꯕꯨꯁꯨ ꯐꯥꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯂꯤꯐꯅ ꯑꯗꯨꯕꯨ ꯀꯣꯔꯤꯌꯥ ꯑꯩꯗꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤ ꯀꯣꯔꯤꯌꯥꯅ ꯑꯗꯨꯕꯨ ꯂꯤꯐ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯃꯗꯨꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯃꯗꯨꯅꯤ ꯌꯦꯡꯉꯨ ꯂꯤꯛ ꯑꯁꯤ ꯃꯦꯔꯤꯌꯝꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯄꯨꯕꯤꯔꯛꯇꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯥꯟꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯒꯗꯧꯔꯦ ꯊꯕꯛꯁꯤꯅ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯑꯩꯁꯨ ꯍꯤꯡꯗꯨꯅꯗꯤ ꯂꯩꯔꯔꯣꯏ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯊꯋꯥꯏꯅ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯤꯐꯅ ꯀꯣꯔꯤꯌꯥꯒꯤ ꯂꯤꯛ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯣꯔꯤꯌꯥ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯦꯔꯜꯁꯤ ꯊꯧꯔꯤꯁꯤ ꯁꯨꯝ ꯆꯤꯡꯈꯠꯈꯤꯗꯨꯅ ꯌꯥꯡꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯗꯤ ꯍꯦꯔꯜꯁꯨ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯕꯗ ꯃꯈꯣꯟ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯃꯌꯥꯝꯁꯤꯅꯗꯤ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯂꯤꯐꯅ ꯀꯣꯔꯤꯌꯥ ꯑꯁꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯝꯗꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒꯅꯤ ꯅꯤꯄꯥꯁꯤ ꯅꯈꯣꯏ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯐꯝꯁꯤꯒꯤ ꯁꯔꯗꯥꯔꯁꯤꯁꯨ ꯏꯉꯛ ꯉꯛꯅ ꯃꯗꯨꯗꯤ ꯈꯥꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯣꯔꯤꯌꯥꯅꯤ ꯍꯥꯏꯔꯛꯂꯤ ꯂꯤꯐꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯌꯥꯝꯕ ꯈꯥꯅ ꯃꯅꯥ ꯆꯥꯎꯅ ꯂꯥꯎꯊꯣꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯒꯣꯜ ꯈꯔꯒ ꯅꯈꯣꯏꯅ ꯂꯥꯛꯅꯗꯨꯅ ꯊꯝꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯍꯦꯔꯜꯁꯤꯒ ꯊꯥꯗꯣꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯔꯤꯌꯥ ꯑꯁꯤ ꯅꯈꯣꯏꯗ ꯁꯤꯟꯅꯔꯝꯒꯅꯤ ꯃꯅꯥꯗꯨ ꯅꯈꯣꯏ ꯂꯧꯖꯍꯧ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯔꯗꯥꯔꯁꯤꯒꯤ ꯌꯥꯊꯪꯗꯒꯤ ꯍꯦꯔꯜꯁꯨ ꯌꯥꯡꯈꯠꯇꯨꯅ ꯊꯝꯃꯝꯕꯗꯒꯤ ꯃꯈꯥꯗ ꯊꯥꯗꯔꯦ ꯂꯥꯟꯃꯤ ꯑꯃꯅꯁꯨ ꯂꯤꯐꯇ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯂꯧꯕ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯅ ꯀꯨꯏꯅ ꯉꯥꯏꯔ ꯐꯥꯎꯕ ꯁꯒꯣꯜ ꯂꯧꯕ ꯊꯣꯛꯈꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯁꯨꯡꯆꯪ ꯆꯪꯉꯛꯇ꯭ꯔꯦ ꯂꯤꯐꯅ ꯈꯤꯇꯪ ꯆꯤꯡꯅꯗꯨꯅ ꯁꯔꯗꯥꯔꯁꯤꯗ ꯁꯒꯣꯜꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯟꯖꯥꯁꯤꯗ ꯂꯤꯐꯀꯤ ꯃꯉꯛꯁꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡ ꯑꯃꯅ ꯊꯝꯃꯛꯈ꯭ರೆ ꯁꯔꯗꯥꯔꯁꯤꯅꯁꯨ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯣꯏꯅ ꯅꯣꯛꯁꯜꯂꯛꯂꯦ ꯍꯧꯖꯤꯛ ꯂꯤꯐꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗꯅ ꯑꯦꯂꯤꯅꯥ ꯍꯣꯏ ꯗꯣꯟ ꯍꯣꯏꯁꯤ ꯄꯥꯛꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯂꯤꯐꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯕ ꯁꯒꯣꯜ ꯂꯧꯕ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯍꯨꯠ ꯀꯣꯔꯤꯌꯥ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯈꯥꯟꯗ ꯄꯥꯎ ꯄꯤꯔꯨꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯗꯣꯟꯒꯤ ꯃꯆꯦꯁꯤꯅ ꯑꯦꯂꯤꯅꯥ ꯍꯣꯏꯗ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯒꯣꯜ ꯂꯧꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯇꯥꯟꯖꯥꯁꯤꯗ ꯍꯦꯔꯜ ꯍꯣꯏ ꯂꯤꯐ ꯍꯣꯏꯁꯤ ꯃꯄꯥꯟꯗ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯄꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯦ ꯗꯣꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣই ꯀꯩꯗꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅ ꯐꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯤꯅꯥꯅ ꯍꯧꯖꯤꯛꯃꯛꯇꯤ ꯆꯠꯈꯤꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯅꯥ ꯑꯁꯤ ꯄ꯭ꯂꯥꯟ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯍꯦꯔꯜꯒ ꯂꯤꯐꯀꯁꯤ ꯐꯩꯔꯦꯟ ꯑꯃꯃꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯀꯣꯔꯤꯌꯥꯁꯨ ꯎꯈꯣꯡ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯁꯔꯗꯥꯔꯁꯤ ꯊꯣꯛꯂꯛꯇꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯥꯟ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯟꯅꯔꯛꯂꯤ ꯍꯦꯔꯜꯒ ꯂꯤꯐꯀꯗꯤ ꯍꯧꯖꯤꯛ ꯂꯣꯟꯁꯤ ꯈꯪꯗꯕꯗꯒꯤ ꯌꯥꯟꯃꯦꯟ ꯇꯥꯗꯕꯤꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯔꯗꯥꯔꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯒꯤ ꯂꯤꯐꯄꯨ ꯈꯟꯗꯨꯅ ꯃꯅꯒꯟꯗ ꯂꯦꯟꯊꯠꯄ ꯍꯧꯈ꯭ꯔꯦ ꯂꯤꯐꯁꯨ ꯆꯩꯅꯥꯁꯤ ꯈꯥꯡꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯗꯣꯟꯒꯤ ꯃꯆꯦꯁꯤ ꯃꯐꯝꯁꯤꯒꯤ ꯁꯒꯣꯜ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯒꯥꯔꯗ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯒꯣꯜꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯗꯣꯔꯛꯂꯤ ꯑꯦꯂꯤꯅꯥꯅꯁꯨ ꯇꯦꯟꯖꯩꯁꯤꯗ ꯃꯩ ꯆꯨꯗꯨꯅ ꯃꯐꯝꯁꯤꯒꯤ ꯀꯦꯝꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄ ꯀꯦꯝꯁꯤꯡꯁꯤ ꯃꯩ ꯆꯥꯈꯠꯂꯛꯄ ꯑꯁꯤꯗ ꯃꯌꯥꯝꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯅꯔꯤ ꯁꯒꯣꯜ ꯃꯔꯛꯁꯤꯗ ꯑꯦꯂꯤꯅꯥꯁꯨ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯌꯥꯎꯔꯛꯂꯒ ꯄꯦꯁꯦꯅꯤꯛꯁꯤꯡꯁꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯍꯦꯔꯜ ꯍꯣꯏꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤ ꯀꯛꯊꯠꯇꯨꯅ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯔꯗꯥꯔꯁꯤꯁꯨ ꯍꯧꯖꯤꯛ ꯂꯤꯐꯇ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯕꯨ ꯂꯤꯐꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯂꯒ ꯌꯥꯝ लाइꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯊꯝꯃꯝꯂꯦ ꯃꯁꯤꯗꯒꯤ ꯂꯤꯐꯅ ꯀꯣꯔꯤꯌꯥꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯣꯔꯤꯌꯥꯒꯤ ꯃꯌꯥꯝꯕ ꯄꯦꯁꯦꯅꯤꯛꯁꯤꯡꯒꯤ ꯂꯤꯗꯔ ꯈꯥꯟꯁꯨ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯃꯐꯝꯁꯤ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯅꯥꯎꯄꯥ ꯆꯦꯟꯈꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯀꯦꯝꯁꯤꯗ ꯆꯪꯉꯝꯗꯕꯤꯗ ꯀꯣꯔꯤꯌꯥꯕꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯀꯣꯔꯤꯌꯥꯗꯤ ꯁꯣꯝꯗ ꯂꯤꯐꯅ ꯁꯒꯣꯜꯁꯤꯗ ꯍꯥꯞꯀꯠꯇꯨꯅ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯥꯇꯨ ꯍꯣꯏ ꯀꯤꯁꯥꯟ ꯍꯣꯏꯁꯤ ꯃꯈꯣꯏꯒꯤ ꯍꯤꯁꯤ ꯏꯁꯤꯡ ꯑꯔꯨꯕꯗ ꯀꯟꯅ ꯆꯤꯡꯊꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯗꯣꯟ ꯍꯣꯏꯁꯤ ꯍꯥꯟꯅ ꯌꯧꯔꯛꯂꯤ ꯗꯣꯟꯅꯁꯨ ꯕꯥꯇꯨꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯃꯊꯪꯗꯅ ꯑꯦꯂꯤꯅꯥꯒ ꯍꯦꯔꯜꯒꯁꯨ ꯑꯃꯨꯛ ꯌꯧꯔꯛꯂꯤ ꯁꯣꯝꯗꯅ ꯈꯥꯟꯁꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯈꯔꯁꯤꯒ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯂꯤꯐꯁꯨ ꯍꯧꯖꯤꯛ ꯍꯤꯁꯤꯒꯤ ꯃꯅꯥꯛꯇ ꯀꯣꯔꯤꯌꯥꯕꯨ ꯄꯨꯗꯨꯅ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯌꯥꯝ ꯅꯛꯅ ꯇꯥꯟꯅꯍꯧꯔꯕꯅꯤ ꯍꯦꯔꯜꯅꯁꯨ ꯃꯌꯥꯝꯁꯤꯗ ꯍꯤꯁꯤꯗ ꯇꯣꯡꯈꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ
ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯍꯤꯁꯤ ꯑꯔꯨꯕꯗ ꯊꯧꯗꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯁꯣꯝꯗ ꯀꯨꯔꯤꯌꯥꯗꯤ ꯃꯦꯔꯤꯌꯝꯅ ꯄꯤꯔꯛꯈꯤꯕ ꯍꯨ ꯌꯥꯎꯔꯕ ꯂꯤꯛ ꯑꯁꯤ ꯃꯈꯨꯠꯅ ꯄꯥꯏꯁꯟꯗꯨꯅ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯗꯣꯟꯅ ꯀꯨꯔꯤꯌꯥꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯎꯕꯗꯒꯤ ꯃꯌꯥꯝꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯅꯗꯤ ꯈꯪꯕꯗꯒꯤ ꯀꯨꯔꯤꯌꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ ꯀꯨꯔꯤꯌꯥꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯅꯪꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯀꯧꯔꯤꯕꯁꯤ ꯇꯥꯁꯟꯅꯗꯕꯤ ꯎꯃꯪꯂꯣꯝꯗ ꯁꯨꯝ ꯆꯪꯁꯜꯂꯛꯂꯤ ꯃꯌꯥꯝꯕ ꯈꯥꯟ ꯍꯣꯏꯁꯨ ꯃꯅꯥꯎꯄꯥ ꯀꯨꯔꯤꯌꯥꯕꯨ ꯊꯦꯡꯅꯈ꯭ꯔꯦ ꯈꯥꯟꯅ ꯃꯅꯥꯎꯄꯥꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯤ ꯀꯨꯔꯤꯌꯥꯅ ꯏꯌꯥꯝꯕ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯈꯥꯟꯅ ꯅꯪꯁꯤ ꯅꯣꯒꯣꯔꯣꯗꯀꯤ ꯖꯦꯟꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯆꯥꯃꯔꯛ ꯍꯟꯅ ꯄꯥꯎ ꯂꯧꯈ꯭ꯔꯕꯅꯤ ꯉꯁꯤꯅ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯨꯔꯤꯌꯥꯅ ꯑꯩꯅ ꯀꯩꯁꯝꯁꯪꯗꯨꯗ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯈꯟꯈꯤꯕ ꯏꯌꯥꯝꯕꯒꯤ ꯃꯔꯝꯗ ꯈꯛꯇꯅꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯈꯤꯕ ꯈꯥꯟꯅ ꯅꯪꯅꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯎꯆꯤꯒꯨꯝꯅ ꯂꯣꯠꯇꯨꯅ ꯆꯦꯟꯈꯤꯕꯗꯥꯏꯅꯦ ꯁꯣꯝꯗꯁꯨ ꯂꯤꯐ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯍꯤꯁꯤ ꯏꯟꯊꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯤꯁꯤ ꯑꯔꯨꯕꯗ ꯇꯞꯅ ꯏꯟꯊꯕ ꯉꯝꯕꯗꯒꯤ ꯂꯤꯐꯅ ꯃꯌꯥꯝꯁꯤ ꯇꯣꯡꯈꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯡꯈꯠꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯨꯔꯤꯌꯥꯅ ꯃꯌꯥꯝꯕ ꯈꯥꯟ ꯍꯣꯏꯁꯤ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯌꯥꯝ ꯀꯤꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯡꯁꯥꯡꯁꯤꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯁꯣꯔꯤ ꯃꯆꯥ ꯑꯃꯅ ꯍꯥꯠꯄ ꯌꯥꯕꯗꯨꯕꯨ ꯃꯔꯝꯗꯤ ꯑꯩ ꯃꯤꯇꯥꯡꯕꯅꯤ ꯈꯥꯟꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕ ꯅꯪꯅ ꯑꯣꯏꯅ ꯑꯩꯕꯨ ꯀꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯀꯨꯔꯤꯌꯥꯅ ꯋꯥꯐꯝꯗꯨ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯁꯦꯡꯕ ꯃꯤꯀꯤ ꯊꯤꯁꯤ ꯅꯪꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ミꯇꯥꯡꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗ ꯅꯪꯅ ꯀꯤꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤ ꯈꯥꯟꯅ ꯃꯤ ꯎꯁꯤꯠꯇꯕꯤꯗ ꯅꯣꯛꯁꯟꯗꯨꯅ ꯀꯔꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯅꯛꯁꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯀꯨꯔꯤꯌꯥꯅ ꯃꯦꯔꯤꯌꯝꯅ ꯄꯤꯔꯛꯈꯤꯕ ꯍꯨ ꯃꯀꯨꯞ ꯑꯁꯤ ꯃꯌꯥꯝꯕ ꯈꯥꯟꯒꯤ ꯃꯃꯥꯏꯗ ꯀꯥꯝꯁꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯈꯥꯟꯁꯤ ꯃꯃꯤꯠ ꯃꯅꯥꯁꯤ ꯅꯣꯏꯗꯨꯅ ꯃꯃꯤꯠꯁꯤ ꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯃꯤꯠꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯉꯥꯡꯁꯜꯂꯛꯇꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯅꯔꯦ ꯈꯥꯟꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯂꯦꯛꯊꯈ꯭ꯔꯦ ꯀꯨꯔꯤꯌꯥꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯤꯡꯕꯗꯨ ꯊꯨꯡꯖꯈ꯭ꯔꯦ ꯀꯨꯔꯤꯌꯥꯁꯨ ꯍꯧꯖꯤꯛ ꯈꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯤꯐ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯄꯨꯊꯣꯔꯛꯂꯤ ꯂꯤꯐ ꯍꯣꯏꯗꯤ ꯍꯧꯖꯤꯛ ꯍꯤꯁꯤ ꯈꯔ ꯊꯧꯕ ꯍꯧꯔꯦ ꯃꯈꯣꯏꯅꯁꯨ ꯀꯨꯔꯤꯌꯥꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤ ꯎꯔꯦ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯨꯔꯤꯌꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯆꯦꯠ ꯂꯦꯟꯗꯨꯅ ꯆꯩꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯂꯤꯐ ꯍꯣꯏ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯀꯨꯔꯤꯌꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯊꯋꯥꯏ ꯑꯝꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯀꯨꯔꯤꯌꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕꯁꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯂꯤꯐꯅ ꯇꯦꯟ ꯑꯃ ꯀꯥꯞꯁꯜꯂꯛꯇꯨꯅ ꯀꯨꯔꯤꯌꯥꯁꯤ ꯑꯋꯥꯕꯁꯤꯗꯒꯤ ꯀꯣꯛꯄꯤꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯝꯂꯒ ꯀꯨꯔꯤꯌꯥ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯤꯐ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯁꯤꯁꯨ ꯃꯊꯪ ꯃꯤꯁꯤꯡꯁꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯤꯗ ꯁꯤꯍꯧꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯗꯕꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯏꯁꯤꯡ ꯏꯄꯥꯛ ꯑꯃꯗ ꯊꯨꯡꯈ꯭ꯔꯦ ꯃꯁꯤꯗ ꯍꯦꯔꯜꯒꯤ ꯑꯁꯣꯛꯄꯁꯤ ꯑꯦꯂꯤꯅꯥꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯤ ꯍꯦꯔꯜꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝꯗꯨꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯤꯅꯥꯅ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯅꯪꯒꯤꯗꯃꯛ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯪꯅꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯅꯨꯡꯁꯤꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯁꯣꯝꯗꯁꯨ ꯂꯤꯐꯁꯤ ꯀꯨꯔꯤꯌꯥ ꯁꯤꯍꯧꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯎꯆꯦꯛ ꯑꯃ ꯈꯣꯡꯗꯨꯅ ꯆꯤꯡꯌꯥꯔꯣꯝꯗ ꯄꯥꯏꯈꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯂꯤꯐꯅ ꯎꯆꯦꯛꯁꯤꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯦꯔꯤꯌꯝꯅ ꯂꯤꯐꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯪꯅ ꯌꯦꯡꯂꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯅ ꯀꯨꯔꯤꯌꯥ ꯌꯦꯡꯉꯨꯇꯨ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤ ꯀꯨꯔꯤꯌꯥꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯃꯥꯒꯤꯁꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯒꯤ ꯅꯣꯚꯒꯣꯔꯣꯗ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ರೆ ꯍꯧꯖꯤꯛ ꯑꯣꯂꯥꯐ ꯍꯣꯏꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯍꯤꯊꯥꯡꯐꯝꯁꯤꯗ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯥꯁꯇꯔ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯑꯣꯂꯥꯐꯇ ꯑꯔꯤꯕ ꯙꯔꯃꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯗꯨꯅ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯑꯣꯂꯥꯐꯁꯨ ꯕꯣꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯔꯁꯤꯌꯥꯒꯤ ꯅꯣꯚꯒꯣꯔꯣꯗ ꯁꯤꯇꯤꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯖꯍꯥꯖꯁꯤꯗ ꯑꯣꯂꯥꯐꯁꯤ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯣꯂꯥꯐꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯅꯥꯏꯁꯤꯅ ꯑꯗꯣꯝꯁꯦ ꯑꯩꯅ ꯎꯖꯕꯗ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯟꯕꯤꯔꯤꯕꯗꯨꯅ ꯅꯠꯇ꯭ꯔꯒ ꯅꯁꯥ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯑꯩ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯝꯕꯤꯁꯤ ꯇꯥꯛꯄꯤꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯔꯛꯂꯤ ꯃꯅꯥꯏꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯄꯨꯔꯤꯕꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛꯇꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯃꯐꯝꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ ꯂꯥꯏꯁꯪꯁꯤꯗꯁꯨ ꯅꯍꯥꯟꯈꯩ ꯂꯩꯔꯝꯕ ꯑꯊꯤꯡꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯁꯅ ꯃꯤꯌꯥꯝꯁꯤꯗꯁꯨ ꯃꯟꯗꯤꯔ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯆꯪꯕꯤꯔꯛꯎ ꯍꯥꯏꯔꯤ ꯅꯍꯥꯟꯈꯩ ꯂꯥꯏꯁꯪ ꯑꯁꯤ ꯆꯪꯕ ꯐꯪꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯉꯁꯤꯗꯤ ꯃꯅꯤꯡꯇꯝꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯨꯔꯇꯤꯅꯤ ꯍꯥꯏꯅ ꯂꯥꯠꯂꯤꯕ ꯅꯨꯡ ꯑꯁꯤ ꯃꯈꯨꯠꯅ ꯄꯥꯏꯖꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯅꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯍꯧꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯌꯨꯔꯤꯟꯗꯔꯒꯤ ꯃꯃꯥꯁꯤꯗꯤ ꯍꯤꯊꯥꯡꯐꯝꯗ ꯈꯟ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤ ꯔꯦꯐꯅꯥꯗ ꯁꯤꯟꯅꯔꯝꯃꯒ ꯌꯨꯔꯤꯟꯗꯔꯒꯤ ꯃꯃꯥ ꯒꯨꯗ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ ꯐ꯭ꯔꯦꯗꯤꯁꯅ
ꯑꯗꯣꯝ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯍꯣꯡꯂꯤꯕꯁꯤ ꯑꯄꯥꯝꯕ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯨꯗ꯭ꯔꯤꯠꯅ ꯐꯥꯎꯗꯦ, ꯑꯩ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯌꯨꯔꯤꯟꯗꯔꯗꯨ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯜꯂꯤꯕꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯒꯗꯤ ꯏꯆꯥꯗ ꯇꯥꯈ꯭ꯔꯤꯕ ꯗꯁꯥꯗꯨ ꯇꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨ ꯑꯩꯅꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ, ꯑꯗꯨꯕꯨ ꯌꯨꯔꯤꯟꯗꯔꯅ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯖꯔꯝꯕꯗꯨꯗꯒꯤ ꯃꯐꯝꯁꯤꯗ ꯑꯍꯣꯡꯕ ꯄꯣꯔꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯜꯂꯝꯕꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯒꯗꯕꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯀꯤ ꯋꯥꯐꯝꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕ ꯌꯨꯔꯤꯟꯗꯔꯒꯤ ꯃꯃꯥꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯣꯝꯒ ꯇꯥꯟꯅꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏꯅꯤꯁꯤ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯨꯔꯤꯟꯗꯔꯁꯤ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡ ꯏꯌꯥꯏꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯃꯁꯥꯁꯤ ꯀꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯣꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯉꯣꯟꯗ ꯃꯤꯔꯨꯝ ꯑꯃ ꯇꯥꯁꯜꯂꯛꯄꯗꯒꯤ ꯃꯃꯤꯠꯁꯤ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯥꯡꯊꯣꯛꯂꯨꯕꯗ ꯑꯣꯂꯥꯐ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯣꯂꯥꯐ ꯍꯣꯏꯅꯁꯨ ꯌꯨꯔꯤꯟꯗꯔꯁꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯗ ꯊꯥꯡꯒꯠꯄꯤꯈ꯭ꯔꯦ꯫ ꯑꯣꯂꯥꯐꯀꯤ ꯃꯅꯥꯏꯁꯤꯅ ꯌꯨꯔꯤꯟꯗꯔꯒꯤ ꯃꯈꯨꯗꯥꯡꯗ ꯍꯛꯂꯤꯕ ꯇꯦꯇꯨꯁꯤ ꯎꯕꯗ ꯅꯤꯄꯥꯁꯤꯗꯤ ꯖꯣꯟꯁ ꯚꯥꯏꯀꯤꯡꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯣꯂꯥꯐꯅꯁꯨ ꯃꯅꯥꯏꯁꯤꯡꯗ ꯌꯨꯔꯤꯟꯗꯔꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯏꯁꯤꯡꯅꯆꯤꯡꯕ ꯄꯤꯊꯛꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯂꯥꯐꯀꯤ ꯈꯣꯡꯆꯠꯁꯤ ꯌꯨꯔꯤꯟꯗꯔ ꯊꯦꯡꯅꯕꯗꯒꯤ ꯐ꯭ꯔꯦꯗꯤꯁꯅ ꯂꯩꯔꯤꯕ ꯖꯣꯟꯁꯕꯣꯛ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨ ꯌꯧꯕ ꯉꯝꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯁꯨꯝ ꯅꯛꯁꯟꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫